Ichao Thorakpada Leingakta Ngaiduna Leibiganu, Miyamsu Louba Yaba Thoudang Loubiyu, Susindro, Pawasi, Ngasinung Tilfong Kibakang Leipaki Maira Pauxie the Gilokat Seven. Infal Turel Torban Ngaiduna, Ising Tumjinduna Awaba Nanglaba, Kurai Kendra Made, Hangang Kendragi Maphamkaya the Chattuna, CAF and a PDG Minister Oibadanatana, Kurai Segi MLA Suwediba, El Susindro na Hakthengnana Yengsinkhre, Loinana. Launambal Kairiba Maphamsing Mensina Bohonavada, Ichao Thoudang Yakre. Hira Masiga Mari Lainana, Minister Susindro na Pongo Kivada. Ichao Thorakpada Leingakta Ngaiduna Leibiganu, Miyamsu Louba Yaba Thoudang Loubiyu. Ichao Thorakpada Natural Calamity Saruk Amane. Tambangam Banate. How Kiba 2018 da Ichao Amasu Thokre. Masigi Matunga Handaki Isawa Sisu, Satiba Ichao Haibadu Oire. Turel Torban Kairi Haiduna, Kudakte Hecta Tingbangam Banate. Kadai the Gilavak Lauraga Tingadoribano. Hauzik Lavak Kara Lauriba Sisu, Chinkai Water Reservoir Manaktagi Purak Balavakne. Maduna Miyam Pum the Magna Saruk Yaviduna, Ninkaiba Mapam Tingnabo Nagadavani Hai King. Mahangna Makata na Hai, Hauzik Torban Kairiba Sigi Maru Vade. Torban Mayada, Dukan, Hotel Chingba Pamjinba. Madudagi Fata Haudi Mayamama, Turel Torban the Langtavadagi. Uchi Mayam Gimakol Wairakpadagi, Uchina Lavak Hutpagi Tavak Satarakbane. Madudagi Ichao lakpa matamda aswanba turelgi torban adu namkhaiduna ising pa thorakpada yamna komna thokpani haiba wafam phongdokhe mahangna makhatana phongdokhibada Ichao gi awaba taraba maphamsing da mateng pangnaba Chief Minister N Biren gi midyang makhada kendra gi MLA sing amade Leingaki mari leinaba authority sing na hojik yamna kanna hotnare masida Leingak khakta ngaibidana Miyamsu pangba yaba mateng pangbinaba su appeal tawkhe CM na Turel Kairiba Maphamsing Chattuna, Hakthengnana Yengsinkhre. Pawasi, Ngasinung Tilfong Kibakang Leipaki Maira Pauxie the Gilokat Seven. Manipur Chief Minister N Yengsinkhre, Ngarang Turel Kairiba Maphamsing Chattuna, Hakthengnana Yengsinkhre. North AOC Mapada Ising Thorakpada Kangla Manung de Ising Yengsinkhre Made, Ising Tingbagi Tavaksing Yengsinkhre. Yengsin Baduda, Works Minister Govindas Manthogzam, Water Resources Minister Awangbo Niuma Yamade. Mari Lainaba official Kayasu Saruk Yake. Mari Lainaba State Government ki authorities sing security ki miyoy sing amade National Disaster Response Force NDRF ki miyoy sing na mapham kaya da ising thumjin khibadagi tumdagi thorakpa yadana leiriba kaya saphagadaba maphamda puthokpagi thabak sathari haina mahaki ex handle da thagalakpagi warol ama palle miyamna mi paiba tawbiganu Mari Lainaba sing na lokhatpam thokpa thabak sing lokhali haina su khangalakle Ising Ichao na maram moiduna awaba mayong na raba miyoy singda matiyang pang na ba amade kanna ba thabak paikhaliba wildlife explorer team da miyam na telephone tawagtuna matiyang Louba Yaba ni haire miyam na telephone number 76400 78869 natraga 7005738225 ta pau phaurakpa yaga ne maruoy na yumgi domestic animal sing rescue tawna bohona gani haire